ꯂꯣꯏꯔꯦ ꯃꯥꯒꯤ ꯗꯥꯛꯁꯨ ꯗꯥꯛ ꯁꯤꯁꯦ ꯊꯝꯃꯣ ꯀꯩꯅꯣꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯊꯝꯃꯣ ꯌꯥꯕꯅꯤ ꯅꯪ ꯋꯥꯎꯔꯤꯁꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜꯁꯦ ꯉꯁꯤ खर लेमदा लुरना वांगन नंदा मीगा लाक्बिदबरा खंदे कुइना एलबीगा तौद्रमिना लोय माय लोय पोको मिन लोय फज्जाद्रे सक्का Itu saya clear. Tude nang sinane Yang lenge lengzarani to ngazade Hi, hello. Hi, hello. Irik Punba Luang. Welcome. Guys, come on. Wow. Kuman Thank you. PMY do. Kainumta Aige Kakai. Hayo. PMY do. Welcome. Like to see you, like to see you, ma'am. Baby kau rugi kai jan. LB lagmandana kainom tawre. LB kasi tawbazi kai. Nausa Tumbagi Mukbang Kamdauge Iwawa je kai nung karo se. Light sin ne. Light son de kapak tab. Iwawa je kai nung sibo. Tumbagi mukbang yam nungai ki. Haningai leitana nungai ki tumbagi mukbang. Cie nu amadi dada nungai ribo dada se yam nuksiye hai. Au nungai riye. Aduga gidi wahiduna Assamese singer Jubin girl khangbro hai khange Juben girl khangbro nangda Juben si khangdi ye khoi dia adagidi ibo sanana kaiba sister and bro happy life journey hai thank you Sarita na aidi hauzik yengzabane hai thank you Sarita thank you so much support to send you ko aduga kik edit na hello hi pasamam lae pasamam na kaiba che hakchang nungai taba pharabo khara phare pasamam khara nungai re damu khoi damu sangam re pasamam da ga si doctor chalui ne ba doctor da ai ga chanmina ru ne nga si je adagi Irani Sharma ne nei re hai mare thank you Irani chak charabo kayang chage Irani Sanabina like done ma'am hai thank you so much pasamam na Puspa laktra boche lakani Puspa lakani mana ningsangai ni LB tawrawai na ko Puspa na dagi di bandana na chak charabo chare bandana nangdi charabo pasamam na Puspa kauge che hai kauro ma yengam basu yai kauro ko Dilip na hello hi Dilip aina ka hanbara su khang bonje hi hello kai jale hoi lepi de lepra mal dagi di Sanabi kumana nama anubi hai Jumbalong bro. Sang wal bro akoi comment se lep khare tu lepi ho gare maya ma yu wal se comment lepi do ho gare Mayam kamai taunarige nungainaribo kamai taurige Oi sana mana mobile bro. yensang kai yensang haunarige haujikan je chambana hena haubani sabani ko Nang khangbra hai was comment je lep khra je khangbra. yadraba inhabel prob mani ga la balau lep khra ne comment na myam na ni je Tumro cho. Lang khang patro na cho comment lep khre koi da sum da pa de tawri pa ba yadre Majo ya. ni comment na mai ho gare tawis aduga ama khade para ge comment zaman gare ko ngawre Doi Sanabina kai ba ka sapam nuai di hai
ꯀꯩꯅꯣ ꯑꯣ ꯇꯞꯍꯜꯂꯣ ꯍꯥꯏꯔꯣ ꯀꯗꯣꯝꯗ ꯅꯪ ꯇꯞꯍꯜꯂꯤꯗꯣ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯦꯜꯕꯤ ꯊꯥꯃꯟꯗꯅ ꯑꯦꯜꯕꯤ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯀꯩꯅꯣ ꯀꯗ ꯍꯩꯔꯛꯇ꯭ꯔꯦ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯄꯨꯁꯄꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯄꯨꯁꯄꯥ ꯅꯪ ꯆꯥꯔꯕꯣ ꯀꯩ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯈꯤꯇꯪ ꯁꯤꯅ ꯆꯪꯁꯜꯂꯣ ꯑꯩ ꯇꯥꯡꯈꯨꯜ ꯂꯦꯗꯤꯅ ꯍꯥꯏ ꯒꯥꯏꯁ ꯍꯥꯎ ꯑꯥꯔ ꯌꯨ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯗꯒꯤꯗꯤ ꯐꯥꯏꯟ ꯇꯥꯡꯈꯨꯜ ꯂꯦꯗꯤ ꯑꯗꯩꯗꯤ ꯅꯪ ꯄꯥꯔꯛꯀꯦꯔꯥ ꯄꯥꯔꯛꯑꯣ ꯑꯩ ꯆꯤꯀꯦꯟ ꯊꯣꯡꯉꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯁꯅꯥꯕꯤ ꯏꯕꯦꯝꯃ ꯅꯪ ꯀꯀꯥ ꯀꯧꯔꯛꯀꯅꯨ ꯍꯥꯏꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯅ ꯍꯥꯏ ꯆꯦ ꯏꯇꯩ ꯍꯥꯏ ꯅꯪ ꯈꯨꯝꯃꯣꯗ ꯍꯜꯂꯣ ꯑꯗꯒꯤꯗꯤ ꯂꯛꯈꯤ ꯁꯅꯥꯗꯦꯕꯤꯅ ꯍꯥꯏ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯑꯗꯨꯒ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯂꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯤꯂꯤ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯅꯝꯃꯨꯔꯤꯁꯤꯕ ꯖꯤꯞ ꯃꯨꯠꯁꯤꯟꯒ ꯃꯨꯍꯟꯈꯔꯦ ꯀꯩꯗꯧꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯒꯦ ꯑꯗꯨꯝ ꯋꯥꯎꯔꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯃꯤꯁꯇꯔ ꯂꯤꯌꯣ ꯋꯥꯏꯇꯤꯅ ꯂꯤꯌꯣ ꯋꯥꯏꯇꯤꯅ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯑꯃꯒ ꯁꯤꯡꯖꯨ ꯒ ꯆꯥꯕꯁꯤꯗꯤ ꯍꯥꯏ ꯑꯁ ꯍꯥꯎꯅꯤꯌꯦ ꯔꯤꯄꯥꯅ ꯍꯥꯏꯆꯦ ꯍꯦꯜꯂꯣ ꯔꯤꯄꯥ ꯑꯗꯩꯗꯤ ꯁꯅꯥꯕꯤꯅ ꯑꯩ ꯈꯪꯗ꯭ꯔꯕ ꯅꯃ ꯍꯥꯏ ꯁꯅꯥꯕꯤ ꯀꯅꯥꯅꯣ ꯈꯪꯗꯔꯦ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯌꯦꯟ ꯍꯥꯏ ꯋꯥ ꯄꯨꯁꯄꯥ ꯌꯦꯟ ꯆꯥꯔꯛꯏ ꯍꯥꯏ ꯍꯥꯎꯅꯤꯌꯦ ꯄꯨꯁꯄꯥ ꯁꯅꯥꯕꯤꯅ ꯀ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯕꯩ ꯀꯧꯕꯅꯦ ꯍꯥꯏ ꯄꯨꯁꯄꯥꯅ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥꯁꯦ ꯀꯩꯗꯧꯔꯤ ꯀꯥꯏꯕ ꯀꯧꯗ꯭ꯔꯤꯉꯩ ꯂꯥꯛꯇꯕꯅꯤꯁꯦ ꯀꯩꯕ ꯐꯠꯇꯕꯅ ꯂꯣꯏꯔꯝꯃꯤ ꯆꯦꯅꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏ ꯑꯁꯦꯡꯕꯒꯤꯅꯤ ꯄꯨꯁꯄꯥꯁꯦ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯦ ꯑꯩꯉꯣꯟꯗꯁꯨ ꯗꯤꯂꯤꯞꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯗꯥ ꯈꯨꯃꯨ ꯅꯥꯎꯆꯥꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯕꯨꯡ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯅꯪ ꯂꯩꯔꯤꯔꯣ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯂꯤꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯀꯩꯗꯧꯔꯕ ꯀꯥꯎꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯌꯦ ꯅꯤꯂꯤꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯊꯔꯣꯏ ꯊꯣꯡꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯅꯤꯂꯤ ꯑꯁꯤꯇꯪ ꯍꯥꯏꯔꯛꯑꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯑꯩ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯅꯃꯁꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯌꯦ ꯁꯅꯥꯕꯤ ꯅꯪ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯥꯎꯒꯦꯅ ꯇꯧꯏꯅꯤ ꯑꯗꯨꯒ ꯁꯔꯤꯇꯥꯅ ꯅꯣꯏ ꯗꯗꯥꯗꯣ ꯐꯥꯒꯤ ꯇꯧꯍꯜꯂꯒꯣ ꯅꯣꯛꯀꯦ ꯍꯥꯏ ꯄꯨꯁꯄꯥꯅ ꯑꯩ ꯗꯤꯃꯥꯟ ꯁꯥꯔꯤꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯔ ꯅꯣꯛꯈꯔꯦ ꯑꯗꯩꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯆꯦ ꯑꯅꯨ ꯀꯨꯏꯔꯦ ꯆꯦꯒꯤ ꯗꯤꯃꯥꯟ ꯂꯥꯏꯐ ꯂꯩꯕ ꯑꯂꯨ ꯌꯣꯟꯒꯦꯔꯥ ꯌꯦꯡ ꯁꯪꯉꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯦꯡꯂꯦ ꯍꯥꯏ ꯑꯩꯁꯦ ꯑꯦꯜꯕꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦꯀꯣ ꯉꯁꯤꯁꯦ ꯂꯥꯛꯏꯅꯦ ꯃꯤꯗꯜ ꯄꯥꯈꯪꯅ ꯆꯦꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯌꯤꯡꯕꯤꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯤ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯈꯪꯉꯤꯌꯦ ꯑꯌꯤꯡꯕꯤ ꯑꯩ ꯈꯪꯉꯤꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯅꯥꯎꯁꯤꯡꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯉꯤ ꯑꯩ ꯕꯗꯔꯄꯨꯔ ꯑꯗꯨꯒ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯑꯩ ꯕꯗꯔꯄꯨꯔ ꯍꯥꯏ ꯕꯗꯔꯄꯨꯔꯒꯤꯅꯦ ꯍꯥꯏꯔꯣ ꯕꯗꯔꯄꯨꯔꯗ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯕꯗꯔꯄꯨꯔꯒꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯁꯅꯥꯕꯤ ꯈꯨꯃꯟ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯕꯗꯔꯄꯨꯔꯒꯤ ꯌꯥꯝ ꯂꯥꯛꯄꯅꯤ ꯄꯣꯠꯁꯝꯕꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦꯅꯨ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯁꯥꯃꯟꯗꯅ ꯆꯥꯅꯤꯡꯗꯦꯀꯣ ꯆꯥꯛꯁꯦ ꯄꯣꯠꯁꯝꯕꯝ ꯍꯟꯗꯛ ꯆꯥꯛꯁꯦ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕꯅꯤꯀꯣ ꯁꯥꯒꯠꯂꯛꯄꯁꯤꯗꯅꯦ ꯑꯩꯁꯨ ꯇꯧꯏꯅꯦ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯖꯦꯔꯤꯅꯥ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯅꯥꯕꯤ ꯑꯗꯩꯗꯤ ꯗ ꯀꯥꯔꯦꯟ ꯋꯦꯌꯔꯗ ꯇꯥꯡꯈꯨꯜ ꯂꯧꯅꯤꯀꯣ ꯂꯦꯗꯤꯅ yours prank were very interesting to which hope you do more I am awaited ꯀꯩ ꯍꯥꯏꯅꯣ ꯏꯆꯦꯅ ꯇꯧꯕꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯇꯥꯡꯈꯨꯜꯂꯦꯗꯤ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯕꯨ ꯄ꯭ꯔꯦꯡ ꯇꯧꯕ ꯈꯣꯠꯄꯗꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯦꯡ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤ ꯇꯣꯝꯕ ꯁꯤꯡꯍꯅ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯣꯝꯕ ꯑꯗꯩ ꯀꯤꯒꯦꯗꯤꯅ ꯆꯥꯛ ꯁꯅꯥꯕꯤ ꯆꯥꯔꯕꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯆꯥꯔꯦ ꯁꯅꯥꯕꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯌꯥꯕ꯭ꯔో ꯌꯥꯏꯌꯦ ꯀꯩꯒꯤ ꯇꯧꯅꯔꯣꯏꯗꯣꯏꯅꯣꯀꯣ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯦ ꯄꯨꯁꯄꯥꯅ ꯀꯩꯅꯣ ꯏꯇꯩ ꯍꯥꯏꯔꯒ ꯀꯩꯅꯣ ꯏꯇꯩ ꯍꯥꯏꯔꯒ ꯅꯣꯛꯂꯛꯑꯦ ꯄꯨꯁꯄꯥꯅ
सनाबीना बदरपुरदने है ओके सनाबी नंगी चैनल लेरगदी जुम सपोर्ट तौरगे अखोइसुको अदुगा सरिताना ओ कैब नोका तौलुक कहनो सरिताना हाइजे कई हाइनो उन्नो के तौर उन्हें मुक्ता ओ नो के तौर उन्हें मुक्ता खोदा फागी तौर हायरा हचांगम गना आई के ngati dokter chalu ye BP ga ye wangkhanya nya wakhanya chalu ye ga ji BP je wangam de BP je mathak to ne nomen de le makha do ne wangkhai le me ma je kai pin ne lam de je nyau law na be oi le me ma je kai ana ba je yu ji de kyan ta de te nyau law na ba ji BP wangkhai po ye me ma khwai nyam law no bai tai ta kai no ma nga ngi si bo e koi ba ni je maram ma tu law ni ye ba do BP wangkhai ba ani je jai ja do re ngasi ba dai sanabi kuman na kai ba ganga di khangro khange khage sanabi ganga ba san pi ro khoi ne ma ganga gi ba san pi ro sanabi ai khang de ko kana no khang da bagini ando gi di sanabi kuman na kana tawre da gi kari emoji no se kari emoji hai ge si bo di khang de khang la chain ma bi pan ba emoji adagi di posabam na pung kaya phau tau dori ge lb se hai ya ko ge pung ma ga to ge posamba myam kuina tawrege ko koi da su masangam da bane ba ado ai na lb tawraga da no mu yaw da badu mayam na nungai roina ko mayam su koi da su yam na nushi je bani na ko adu dugi da sing ha yawri ne ba ma su kuine yaw bang ma masa se pressure high oye ba ko adugi makok se nungai tia ba adu du ne adu nga hak pung ma khatang tawsi ko aduga ripa na che na ba farabo fare ripa hakang khara fare na ba fare ai nga sai hippaga tawa bu bang do pangan se soda man gina tawini ni humni sure ko adugi kaino do video do koina upload torok na tawini ba do hakang ni ngarang na hanang dagi tum phaba hore da Tebisana na kayang kuirage hauba LB Tebisana na nga sai gi lakte ai khalamini ko thank you na magi LB la pi bagi pung kano dagi tawini mapan dagi taw bane Tebisana nga khoi pung kya je tawi nya khang ke chanu na kari district chage che loi gi lamse kaino lamchan kari district oige lamse ha mane ko akhoi di kaino ne kasar district ne adagidi kumarjit na haiba kai live no sister hai adum chinaw mayam wari sanabagi adum lakpane amam su angan manai ba live to ni aduga middle pakhang na ichi anu handakti bubon baruni chatra bo video ude hai aha middle pakhang ai handak chatre handak to khudong ma chadana ko adugi chalhodre dai dilip na chak charabo kari mathil charage ngasi di mathil yamna yame irole mana chapthong ama tawre bora su yaure jirmum le su tawre thunja pingari su yaure mathil yame ngasi adai sarita na haima thum su yaure ising su yaure haima ha haraga no khare sarita ko he puspa na khaini umiro itei hai kana no hai yo puspa na khaini umiro hai akoy da khaini sa di puspa yang mau gi wa ngi mo anyong ai nang chau lo na tei chau ra ka kai chau khang ra nang na tei nong sit kang na tra ai gi nong sit rang ba kang ro ji Kennedy na hai tamo hai na kaurei Kennedy na hello ai gi nong sit rang bam lai mayam mathung maram khang da nong lai nong sit ki mai na adagi kuman na angang da fuba yaroi hai adai sanabi na macha nupi ne hai okay sanabi nga sai dai khang de bako ado kai hoji ge hum do bubon no kari kaya no da ro badarpur hai du kai khandi khalla ba koi gi ne ma masai no pise ai ma gi ke nong kai bi da ke address khang de mi gi maming khang de yam nong ning bang hai ke ba khoi si da gi tu ren wang se ba gi ho ra hai ba ko ado ma na kari ai kham ra ni pa khalai ba ko koi gi bhamon ni pa ne ba ko koi khun gi nya ba ado mai ming se ne khoi aiga hai bagendro ko ya ba ko do khoi da khamani si no ma taning da bazar da khai khorso to ba sat pa si ma se khoi gi aiga se maning da lak ko si da ne khoi da hai ba da adagi ni pa se ba ge ho rai du na tra
मा बागी होराई द कोई वांगी लमजे बागी होराई खंगेबा अदगीदी अखोई दा लेथोपदा सी बागे होर नतेने सी बागेंद्रो हाइदुनीने बागे होर हाइदुदी अखोई बोरा वांगदुगी ममिंगनीने हाइबदा आई लंबीसे नोमनगी नैसे सीदोरबा आइसे कातुकरा याम तौयेबा मिगी मिंगुंबा मिगी लमगुंबगी मिंग सोयबसे याम तौगल्लेबा इसे अदुनी माने ने करिश्मा कपूर के से माने इस्मा कपूर का हाइरे के तो वो मालेबा अदगीदी रिपाना हिप्पगा चाबा मुबांगदुदी चे बेस्ट टाइम इसा नुंगाई मंदरा तौग्रीनी खंग्रा रिपा ने पसंबमना अदुदी आई चाक अमता परप परप चारुगे लेरमुको चेनु दाबुंग ओके ओके पसंबम चारुरो सनाबीना सपोर्ट तौबिरमो नमा आई दी सनाबी नंगी चैनल लो कमाई लेरिनो सनाबी खुमन हैना लेरिरो ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯀꯣꯃꯦꯟ ꯇꯧꯔꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯆꯪꯉꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯅꯥꯎꯆꯥꯅ ꯈꯨꯃꯟ ꯅꯪ ꯉꯔꯥꯡ ꯑꯦꯜꯕꯤ ꯇꯧꯅꯤ ꯍꯥꯏꯔꯝꯃꯒ ꯇꯧꯗ꯭ꯔꯕꯣ ꯑꯩꯅ ꯉꯥꯏ ꯂꯩꯔꯤꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯣꯂꯤꯇꯤꯛꯁ ꯑꯪꯀꯜꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ politics uncle ka ꯉꯥꯡꯉꯣ ꯑꯅꯤꯃꯥ ꯕ꯭ꯂꯣꯛꯁꯅ ꯑꯃꯝꯕꯗꯨ ꯑꯉꯥꯟꯕꯁꯨ ꯅꯤ ꯂꯥꯏ ꯄꯥꯏꯌꯦ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕ ꯑꯗꯨꯒꯤ ꯄꯣꯁꯝꯕꯝꯅ ꯄꯨꯁꯄꯥ ꯅꯪꯗꯤ ꯂꯩꯈ꯭ꯔꯦ ꯄꯨꯁꯄꯥ ꯅꯪꯗꯤ ꯌꯦꯟ ꯑꯇꯥꯎꯕ ꯃꯌꯥꯝ ꯆꯥꯔꯃꯤꯅ ꯇꯜꯂꯝꯃꯅꯤꯀꯣ ꯑꯩꯃꯨꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯁꯥꯏꯗꯩ ꯅꯥꯈꯣꯅꯦ ꯃꯃꯥꯒ ꯃꯄꯥꯝꯗ ꯊꯕꯛ ꯌꯥꯎꯕ ꯆꯠꯂꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯂꯦꯛꯇꯣꯏꯅꯦ ꯊꯕꯛ ꯃꯩ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯇꯣꯛꯂꯛꯏꯌꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯀꯩ ꯊꯕꯛ ꯂꯩꯒꯦꯅꯦ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯖꯤꯅ ꯁꯤꯁꯇꯔꯁꯦ ꯀꯁꯥꯔꯗꯒꯤꯔꯣ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯨꯒ ꯔꯤꯄꯥꯅ ꯑꯩ ꯁꯤꯔꯦꯗ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕ ꯂꯥꯏꯐꯅꯦ ꯑꯗꯒꯤꯗꯤ ꯄꯤꯌꯣꯕꯔꯇꯅ ꯀꯩ ꯍꯥꯏꯕ इचन करी मथेल चारगे हाय ꯌꯥꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯔꯦ ꯉꯁꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯗꯩ ꯆꯝꯊꯣꯡ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯊꯦꯜ ꯈꯔ ꯇꯧꯔꯒ ꯆꯥꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯅꯥꯊꯣꯏꯅ ꯀꯩꯕ ꯑꯉꯥꯡꯈꯩꯗꯤ ꯍꯥꯏ ꯑꯉꯥꯡꯈꯩ ꯂꯩꯔꯤꯌꯦ ꯐꯝꯅ ꯂꯩꯅꯔꯤ ꯃꯣꯏꯁꯨ ꯀꯣ ꯎꯪꯉꯒ ꯂꯩꯈ꯭ꯔꯦ ꯅꯪ ꯀꯩꯅꯣ ꯊꯥꯖꯤꯜꯂꯣ ꯑꯗꯨꯒ ꯅꯥꯎꯆꯥꯅ ꯍꯥꯎ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯈꯨꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯅꯥꯎꯆꯥ ꯕꯤꯟꯗꯤꯌꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯆꯥꯔꯦ ꯕꯤꯟꯗꯤꯌꯥ ꯑꯗꯒꯤꯗꯤ ꯁꯤꯅ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯑꯩꯅ ꯍꯥꯏꯇ ꯂꯩꯔꯦ ꯑꯗꯨ ꯁꯤꯅ ꯑꯩꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏꯗꯨꯗ ꯁꯤ ꯊꯥꯖꯤꯜꯂ ꯅꯪꯒꯣꯟꯗ ꯊꯥꯖꯤꯜꯂꯗꯤ ꯌꯥꯕꯅꯦꯕ ꯂꯥꯛꯆꯔꯅꯤ ꯕꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯅꯥꯎꯆꯥ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯄꯣꯂꯤꯇꯤꯛꯁ ꯑꯪꯀꯜꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅꯦ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯅꯥꯎꯆꯥꯅ ꯅꯪ ꯊꯔꯣꯏ ꯊꯣꯡꯒꯦ ꯍꯥꯏꯌꯦ ꯅꯨꯡ ꯊꯔꯣꯏ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯅꯨꯡ ꯊꯔꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯥꯎꯆꯥ ꯅꯨꯡ ꯊꯔꯣꯏ ꯍꯥꯏꯁꯦ ꯀꯩ ꯊꯔꯣꯏꯅꯣ ꯅꯨꯡꯅ ꯈꯦꯠꯂꯒ ꯁꯦꯝꯃꯤꯔꯣ ꯉꯥꯁꯦꯄꯝ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯍꯥꯏ ꯈꯨꯃꯟꯅ ꯏꯕꯥꯏꯁꯦ ꯅꯍꯥꯟ ꯃꯥꯟꯅꯗꯦ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯦꯅꯦ ꯁꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯅꯥꯎꯆꯥꯅ ꯅꯪꯗꯤ ꯍꯥꯏ ꯄꯨꯁꯄꯥꯅ ꯄꯕꯠ ꯆꯥꯔꯛꯑꯣ ꯆꯦ ꯆꯥꯔꯛꯑꯣ ꯆꯦ ꯄꯣꯁꯝꯕꯝ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥ ꯊꯣꯡꯕ ꯅꯥꯎꯆꯥꯅ ꯋꯥꯎ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯋꯥꯎ ꯍꯥꯏꯕꯣ ꯑꯗꯒꯤꯗꯤ राजीव बोराना आप लोग मणिपुरी है क्या है भूत का मान रहे वही कुछ हाँ हम लोग मणिपुरी है अदगिदी थैंक यू सो मच राजीव बोरा हमारे एलबी पे आने के लिए सपोर्ट भी कीजिए हमारे चैनल को राजीव बोरा राहुल ओला पोला योन राहुल आपका लैंग्वेज हम लोगों को पता नहीं है आप हिंदी पे लिख दीजिए नाउचाना कहबा अहाउबा इंसांग ने थोबिसनाना नंगी दुसु हाउरबने हाय
ꯑꯗꯩ ꯅꯥꯎꯆꯥ ꯅꯣꯛꯈ꯭ꯔꯦ ꯔꯤꯄꯥꯅ ꯏꯇꯩ ꯑꯩꯗꯤ ꯏꯇꯩꯅ ꯋꯥ ꯉꯥꯡꯕꯁꯦ इतई हेक उबदा अदुम नोकनिंगे अइदी है चनुना कसारसे याम चावबा माले खंगदबगी हंगबनिको है चावे कसर याम चावे कसर इरि याम चावे बिसनाना हयेंग अगांगी इपानगी चाक लेइबा अदुनने ओके ओके थोइबिसना दे मिडल पाखंगना चेनु कांग सानबदो येंगबा याम नुंगाय हाय हे अदुने अखोसि याम नुंगायगी कांग सानबदो को अदुगा चनुना चे होइगी लेकाई से करी कौगे है अखोइगी लेकाई से सानम लकाई है को अदुगा रोशनी अंबानीना मुकेश अंबानी की बचान पीरा चेगा दादागा से नोंगमदी पैसा याम पाइबा इमुंग ओइरकनी थाजइये याम नुसिये चे दो लुन्ना तौबियुको पुंसीगी दादा नंग है thank you pasi yam pairaga akoi suko leita lairaba mayam ama leiba leidana ko asing masike mayam mateng ka tawinga su tawba ngamde ba khangbra awaba akoi ananta pagi awaba taba khotpa se mayam ai mobile daga uraga yamna nungai jada mayam popodo pasadi paida bina kai mateng ni ngamjada ba khandi khale am pairaga ko dum mateng pangge kaina bora bai ni dore Salahuddin na hi hello गीदी फैक्ट्स ऑन फ्लाई ना कहाँ से हो सर एंड मैम हम लोग सिलचर से है पुष्पाना इतई से कहबा फिगर दी कनो अमोल नीना खरा कहबा वारकनी को इतई है कया नुगंगदरे रंजना ना चे नंगदी चे नंगदी माइदो माहिंग अमता कादे माहिंग से कैदौरगा फगे खंगदी अमुक्ता हाबिरगो हाय रंजना आई माहिंग कादे एगी माइदको एगी माइदना तौइसे पिंपल्स जाम तौइसे दाग तारी स्पॉट तारी म्याम से उरबा अदो माहिंग गे दाग से सु खंगदेने रंजना मेला केयर मेला लोंग हाइना लइबने हिदाक याम फबने अदुगा सलाउना कायबा अनि द कॉम्बिनेशन तौर सलाउद्दीनना कायबा कमतौ रिमोट से है नुंगाइरिये सलाउद्दीन नाउचाना नंग थरोय हाइबा अमा लइबने याम हाउबा नुंग थरोय हाइबा अमा लइबने याम हाउबा ओ नुंग थरोय जाकन मिदर होने नाना खोइना खाइबा याद अदु दोरा थोइबिसनाना नाउचा होरेन कायबा ngaranggi live tu थारदी लाकद्रो है अदगी प्रियोवर्तना इताउ से ngang ताबा याम नुंगाये फ्रॉम मणिपुर है थैंक यू the facts on fly ना क्या जॉब करते हो सर है तो खुंदोना हम लोग नोंथंग मारता है हम लोग ज्वेलरी काम करता है ज्वेलरी अदगी किशन कुमार ना आई लव यू का है खुंबीरो I love you too. नाउसाना करी लाकनी थोइबिसना हाय देगिदी यंखोम तोमबना नुंग थरोय असेंगबा खंगदब्रो हाय आइदी खंगदी नुंग थरोय आइजे कइनो खंगदी थोइबिसना नाउसा लागो हाय रिनाना खोम हमदबा फरबो नाबा यादेको लवली फैमिली हाय रीना खोआमदबा फरे कशु तौदे हिदाक चाबदे कइम तौद्रेको अदो थैंक यू सो मच याम नुसिना इगोंदा नाबा फरबा का हांगपसे याम साथीना नुसिको अदो एल मोमिता देवीना चे चाक चारबो चारे मोमिता नंदी चारबो नाउचाना ओके हाय थोइबिसनाना ngaranggaidi inama haibako angangai leiye थोइबिसना मिडल पाखंगना अयाम्बना YT दा LB थारकपदा इचेगी LB खक्तने अइना अयाम्बा यावरिसे अतै यूट्यूबर सिंगिदी कमेंट पाबिरक्तबा यावे नुंगाइते इचेदी लोइना पाबिरगे याम नुंगाय है थैंक यू आइदी लोइना पाइको कगिना हाइदी कगिंबा अइना सोइदना चिथर हौबा यावरगसु मयाम साउबिगनुको उदबगी ओइदोइनिको औबंगगे आइगी मिना उबं खै पुनमक्तुदे पाजैको थोइबिसनाना नाउचा सोइदना सोइदोरे सीदोरे बो सोरगा तत्तोरे आई है अदगिदी सोरमबदी काउनु है
Hello Tani he. ꯑꯗꯒꯤꯗꯤ ꯁꯤꯅ ꯀꯅꯥꯅꯣ ꯍꯦ ꯌꯨ ꯀꯥꯏ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ Hello you. ꯅꯥꯎꯆꯥꯅ ꯃꯃꯥ ꯑꯥꯔꯠ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯨꯏꯅꯦ ꯍꯥꯏ ꯑꯣ ꯑꯩꯒꯤꯁꯦ ꯍꯥꯏꯔꯣ ꯑꯩꯒꯤꯁꯦ Mama season of the Paraini ꯃꯃꯥ mais. ꯑꯥꯔꯠ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯩ ꯄꯤꯝꯄꯜꯁ ꯃꯌꯥꯝꯁꯦ ꯐꯔꯛꯄꯅꯤꯀꯣ Man but ꯁ꯭ꯄꯣꯠꯀꯁꯦ the cure skin is season and me more than other. ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯑꯅꯤꯔꯛꯅꯤ ꯑꯩꯅ ꯄꯣꯠꯁꯦ ꯂꯧꯔꯒ ꯁꯤꯖꯤꯟꯅꯔꯝꯕꯁꯦ ꯑꯣꯔꯗꯔ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯝꯕꯁꯦꯀꯣ ꯀꯥꯟꯅꯗꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯃꯃꯥ ꯑꯥꯔꯠ ꯂꯧꯕꯗꯒꯤ ꯃꯃꯥ ꯑꯥꯔꯠꯇꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯑꯔꯣꯜ ꯀꯩꯅꯣ Arnold live. ꯑꯔꯅꯣꯜ Hey, ꯍꯥꯏꯕꯅꯦ ꯆꯦ ꯑꯔꯅꯣꯜ ꯍꯥꯏꯁꯦ ꯀꯩꯅꯣ me you kedoni. ꯀꯅꯥꯅꯣ Arnold is me wrestler me Arnold me a power working on. ꯑꯩ ꯈꯪꯗꯦ Hey, I the Amul Kota Male Harry Kalu. ꯍꯧꯖꯤꯛ ꯑꯐꯥꯎ ꯁꯥꯒꯤ Arnold Malay. ꯑꯦꯁ ꯌꯣ ꯇꯥꯈꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯪꯅ ꯄꯨꯂꯞ ꯂꯤꯁꯤꯜꯂ ꯇꯧꯏꯗꯨꯅ ꯃꯃꯥ ꯇꯨꯏꯁꯟ ꯀꯩꯗꯧꯏꯅꯣ ꯁꯤꯕꯣ ꯑꯗꯒꯤꯗꯤ Nang Dansi guys again, no, Chingaru Gaira. ꯅꯤꯔꯃꯣꯂꯥ ꯁꯤꯡꯒꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯤꯔꯃꯣꯂꯥ ꯑꯗꯒꯤꯗꯤ ꯉꯁꯦꯄꯝ ꯆꯤꯡꯊꯪꯈꯣꯝꯕꯅ ꯂꯥꯟꯕꯨꯗꯤ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯗ꯭ꯔꯣ ꯏꯆꯦ ꯍꯥꯏꯌꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯅꯤꯡꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯗꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯑꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯅꯤꯡꯉꯤ ꯈꯪꯅꯅꯤꯡꯉꯤ ꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯥꯛꯄꯁꯦ ꯐꯤꯕꯝ ꯑꯃ ꯆꯥꯗꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕ ꯂꯥꯛꯇꯣꯏꯅꯦ ꯃꯔꯨ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯎꯅꯕ ꯀꯩꯅꯣ ꯍꯣꯏ ꯋꯥꯔꯤꯁꯤ Manipur Latuido. ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯗꯥ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯩꯍꯧꯕ ꯉꯝꯗꯕ ꯑꯩ ꯆꯠꯈ꯭ꯔꯦ ꯗꯥ ꯃꯇꯣꯝꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯩ ꯃꯊꯧ ꯇꯥꯏ ꯌꯨꯝꯗ ꯀꯅꯥ ꯁꯪꯕꯤꯍꯧꯅꯤ Aeroplane to Mangam de my aeroplane to Mangam de Dogi de. ꯑꯩꯁ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡ ꯉꯝꯗꯦ ꯀꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇꯒ ꯅꯪ ꯈꯨꯗ ꯄꯨꯕꯤꯌꯨ ꯍꯥꯏꯃꯤꯅꯦ ꯏꯕꯨꯡꯉꯣ ꯇꯣꯡꯖꯔꯒꯦꯅꯦ Kangla Mamang the Kamna like with the pie the bunker. Madudu Gadu, Manipur Lag, Maduga practice stone, do Kangla Mamang ꯑꯩ aeroplane. ꯉꯝꯖꯔꯔꯣꯏꯗ Jet. ꯕꯤꯁꯥꯜ ꯚꯥꯔꯇꯤꯅ ꯍꯥꯏ ꯑꯗ ꯖꯤꯒꯔ ꯆꯍꯋꯥꯡꯅꯤ ꯑꯩꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯃꯌꯦꯛꯁꯨ ꯈꯪꯗꯤꯌꯦ Andre ꯅꯥꯎꯆꯥꯅ Kandre, but Andre ꯅꯥꯎꯆꯥꯅ Andra ꯀꯩꯗꯧꯔꯦ Mandram. ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯏꯌꯨꯁꯤꯗꯣ ꯎꯅꯤꯡꯉꯦ ꯃꯁꯝ ꯀꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯛꯆꯔꯦ ꯍꯥꯏ ꯑꯥꯏꯌꯨꯁꯤ ꯁꯣꯝꯗ ꯁꯥꯟꯅꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯀꯧꯔꯛꯀꯦꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯍꯥꯏ ꯅꯤꯔꯃꯣꯂꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯔꯣꯁꯅꯤꯅ ꯍꯥꯏꯕ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯣ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯂꯨꯕꯗꯩ ꯗꯗꯥꯒ ꯆꯦꯒꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯑꯩꯁꯦ ꯄꯦꯟꯅ ꯅꯣꯛꯄꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯌꯦꯡꯅꯤꯡꯉꯦ ꯆꯦꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯔꯣꯁꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦꯀꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯂꯩꯆꯅꯨꯅ ꯍꯥꯏꯕ ꯕꯔꯖ ꯀꯩꯅꯣ ꯕꯥꯔꯖꯤ ꯆꯦꯔꯥ Bajarisha. ꯀꯁꯥꯔ ꯆꯥꯅꯤꯡꯗꯕ꯭ꯔꯣ ꯀꯩꯅꯣ ꯕ꯭ꯔꯥꯖꯤ Bajari Cherai. ꯀꯁꯥꯔ Ching the broche. ꯆꯤꯡꯗꯦ Bajai Cherai the Kasana did. Madi Koringon. ꯃꯩꯁꯅꯥꯝꯅ ꯆꯦꯁꯦ ꯑꯩꯅ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯁꯤ ꯑꯅꯤꯔꯛ ꯇꯧꯈꯔꯦ ꯑꯗꯨꯕꯨ ꯆꯥꯕꯤꯔꯛꯇꯦ ꯑꯣꯀꯦ ꯆꯥꯔꯅꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯑꯅꯤꯀꯣ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯁꯣꯏꯗꯅ ꯆꯥꯔꯛꯑꯒꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯦꯀꯣ ꯑꯩꯁꯦ ꯀꯥꯎꯈꯤꯅ ꯇꯧꯕꯅꯦ ꯑꯗꯒꯤ ꯃꯥ ꯏꯃꯣꯅ ꯁꯝ ꯌꯥꯝ ꯀꯦꯜꯂꯦ ꯆꯦ ꯅꯪꯒꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯝ ꯌꯥꯝ ꯀꯦꯜꯂꯦ ꯑꯩꯒꯤ ꯁꯝ ꯀꯦꯜꯂꯤ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯊꯕꯛꯇ ꯀꯥꯎꯊꯣꯛꯑꯦꯅꯦ ꯍꯥꯏꯕꯁꯨ ꯍꯣꯟꯕꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯇꯅ ꯍꯣꯜꯂꯤꯅꯤꯅꯦ ꯍꯥꯏꯌꯦ Nana oxygen gi no poor salu hey. ꯃꯤꯗꯜ ꯄꯥꯈꯪꯅ ꯍꯧꯖꯤꯛ ꯃꯌꯥꯡ ꯑꯃꯅ ꯀꯣꯃꯦꯟ ꯄꯤꯔꯛꯄꯗ ꯕꯨꯡꯅ ꯅꯨꯡꯗꯥꯡ ꯍꯥꯏꯔꯛꯄꯗꯣ ꯅꯣꯛꯄꯗ ꯅꯨꯡꯗꯪ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯗ ꯀꯥꯔꯟꯗꯅꯤ ꯃꯥꯏꯗꯤ ꯑꯗꯒꯤꯗꯤ ꯃꯥ ꯏꯃꯣꯅ ꯆꯦ ꯁꯝ ꯌꯥꯝ ꯀꯦꯜꯂꯦ ꯅꯪꯒꯤ ꯍꯥꯏ ꯆꯦ ꯁꯝ ꯌꯥꯝ ꯀꯦꯜꯂꯦ ꯀꯌꯥꯅꯣ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜ ꯂꯥꯛꯑꯦ ꯃꯉꯥꯜꯅ ꯆꯦ ꯕ꯭ꯔꯗꯔ ꯍꯥꯏꯅ
Hi Mangal, kuire. Unadaba. Adagidi, ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯁꯝꯅ ꯀꯦꯔꯦ ꯇꯝ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯤꯃꯛ ꯂꯥꯛꯑꯣ ꯑꯗꯨꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎꯗ ꯃꯉꯥꯜ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯑꯗꯒꯤ ꯃꯉꯥꯜꯅ ꯆꯥꯛ ꯆꯥꯔꯕꯣ ꯃꯆꯜ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯋꯥꯒꯤ ꯑꯗꯨꯗꯒꯤꯗꯤ ꯇꯧꯏꯍꯦ ꯆꯦ ꯁꯝ ꯌꯥꯝ ꯀꯦꯜꯂꯦꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯤꯁꯤꯅ ꯀꯩꯅꯣ ꯅꯪ ꯊꯣꯏꯕꯤꯁꯅꯥꯅ ꯁꯝꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯥꯔꯦ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯁꯝ ꯑꯗꯒꯤꯗꯤ ꯀꯦꯜꯂꯦꯅ ꯍꯥꯏ ꯂꯩꯁꯦꯕꯣ ꯖꯣꯁꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯅꯨ ꯍꯦꯜꯂꯣ ꯖꯣꯁꯤꯌꯥ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯣꯁꯤꯌꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯥꯝꯊꯣꯟꯕꯤꯗꯤ ꯀꯃꯥꯏꯅ ꯑꯗꯨꯒ ꯇꯧꯔꯤ ꯃꯉꯥꯜꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯃꯉꯥꯜ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯃꯉꯥꯜ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥ ꯍꯥꯏ ꯑꯣ ꯊꯣꯏꯕꯤꯁꯅꯥꯗ ꯍꯪꯉꯤꯔꯣ ꯑꯗꯨꯒ ꯇꯜꯂꯤꯕꯣ ꯅꯪꯁꯤꯗꯤ ꯖꯣꯁꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯍꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯂꯥꯛꯑꯗꯤꯅꯦ ꯀꯪꯂꯥꯒꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯂꯥꯏꯠ ꯊꯥꯔꯛꯇꯣꯔꯤꯅꯤ ꯑꯗꯨꯒ ꯃꯉꯥꯜꯅ ꯑꯣ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯗꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯔꯖꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯤꯌꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜꯗꯤ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯨꯒ ꯃꯉꯥꯜꯅ ꯑꯃꯨꯛ ꯏꯔꯣꯟꯕ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨ ꯄꯨꯔꯥ ꯆꯠꯇꯣꯏꯅꯦ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜ ꯀꯩ ꯏꯔꯣꯟꯕꯔꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩꯁꯦ ꯑꯅꯥꯕ ꯃꯥꯟꯗꯦ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯅꯥꯕ ꯃꯤ ꯃꯥꯟꯗꯕꯅꯦ ꯃꯥꯁꯦ ꯅꯥꯔꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯅꯥꯗꯕ ꯃꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯅꯥꯔꯁꯨꯅꯦ ꯃꯥꯁꯦ ꯄꯥꯛ ꯅꯥꯒꯟꯗꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯅ ꯃꯥ ꯅꯥꯔꯒ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯩꯌꯦꯕ ꯊꯋꯥꯏ ꯋꯥꯕꯇ ꯅꯠꯇꯦ ꯌꯥꯝ ꯄꯨꯛꯅꯤꯡ ꯌꯥꯝ ꯁꯣꯜꯂꯦꯕ ꯃꯥ ꯅꯥꯔꯛꯑꯗꯤ ꯃꯥꯂꯦ ꯂꯧꯔꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯅꯥꯔꯗꯤ ꯇꯧꯔꯛꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯨ ꯃꯤ ꯆꯨꯝꯕ ꯂꯩꯌꯣꯕ ꯇꯜꯂꯤꯕꯗꯣ ꯆꯨꯝꯕ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯌꯦꯡꯕ ꯑꯩꯅ ꯅꯥꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯁꯣꯜꯂꯦꯕ ꯑꯩꯗꯤ ꯍꯛꯆꯥꯡꯒꯗꯤ ꯄꯨꯔꯥ ꯁꯣꯟꯊꯈ꯭ꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯄꯥꯛ ꯅꯥꯒꯟꯗꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯀꯜꯂꯒ ꯊꯝꯅꯤꯡꯉꯦꯕ ꯑꯩꯅ ꯃꯥꯁꯦ ꯅꯥꯍꯟꯅꯤꯡꯗꯦꯕꯀꯣ ꯃꯥꯁꯦ ꯃꯥ ꯅꯥꯔꯗꯤ ꯊꯋꯥꯏ ꯌꯥꯝ ꯋꯥꯏ ꯑꯩ ꯑꯗꯨꯒ ꯅꯥꯔꯗꯤ ꯃꯣꯏꯅ ꯃꯥ ꯇꯧꯗꯣꯏ ꯏꯃꯣꯅ ꯂꯤꯂꯥꯁꯤ ꯈꯨꯝꯗꯕꯒꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯀꯣꯕꯤ ꯃꯅꯥ ꯑꯥꯂꯨ ꯃꯌꯥꯟ ꯏꯔꯣꯟꯕ ꯍꯥꯏ ꯑꯁ ꯍꯥꯎꯅꯤ ꯑꯗꯨꯁꯨ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥꯔꯅ ꯆꯦꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄ꯭ꯔꯦꯝꯂꯇꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤ ꯔꯥꯁ ꯇꯣꯡꯖꯝꯅ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯆꯦ ꯍꯥꯏꯌꯦ ꯄꯨꯡꯁꯦ ꯑꯗꯨꯝ 10 ꯃꯈꯥꯏ 11 ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯕꯅꯤꯅ ꯃꯉꯣꯟꯗ ꯆꯥꯛ ꯃꯇꯝ ꯊꯦꯡꯉꯦꯕ ꯂꯩꯇꯦ ꯃꯥꯅ ꯋꯥꯕ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯄꯨꯡ 8ꯒ ꯇꯥꯔꯛꯄꯁꯤꯒꯅꯦ ꯑꯣ ꯄꯨꯔꯥ ꯔꯣꯁꯒꯨꯂꯥ ꯄꯠꯊꯕꯅꯤ ꯑꯗꯩ ꯀꯨꯃꯥꯔꯖꯤꯠꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯀꯨꯃꯥꯔꯖꯤꯠ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯏꯅꯝꯃ ꯈꯛꯁꯨ ꯌꯥꯔꯣꯏ ꯗꯥꯕꯨꯡ ꯈꯛꯁꯨ ꯌꯥꯔꯣꯏ ꯑꯉꯥꯡ ꯑꯅꯤꯒ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒ ꯄꯨꯟꯅ ꯍꯥꯏ ꯑꯗꯨꯅꯤ ꯑꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯥꯛꯄꯗꯨꯅꯤ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯤꯁꯦ ꯃꯔꯤ ꯂꯥꯛꯇꯣꯏꯅꯦ ꯑꯉꯥꯡ ꯑꯅꯤ ꯀꯥꯏ ꯊꯅꯝꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯂꯥꯛꯄꯒꯤ ꯄ꯭ꯂꯦꯅꯤꯡꯁꯦ ꯇꯧꯕꯁꯦ ꯌꯥꯗꯦꯕ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯂ ꯂꯥꯛꯅꯤꯡꯉꯦꯕꯀꯣ ꯌꯨꯝ ꯊꯥꯗꯣꯛꯑꯝꯗꯣꯏꯁꯦ ꯈꯜꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥ ꯏꯃꯣꯅ ꯆꯦ ꯏꯕꯥꯏꯁꯦ ꯌꯥꯝ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯔꯦ ꯀꯅꯥꯅꯣ ꯅꯪꯒ ꯌꯥꯝ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯏ ꯍꯥꯏꯌꯦ ꯍꯥꯏꯗꯗꯤ ꯁꯝ ꯀꯦꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜ ꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯣꯁꯤꯌꯥꯅ ꯆꯥꯛ ꯆꯥꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏ ꯑꯣꯀꯦ ꯖꯣꯁꯤꯌꯥ ꯂꯥꯛꯑꯗꯤ ꯆꯥꯛꯁꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨꯒ ꯈꯪꯗꯦꯗ ꯑꯩꯁꯨ ꯌꯥꯝ ꯌꯥꯡꯅ ꯂꯥꯛꯅꯤꯡꯉꯦꯕ ꯃꯅꯤꯄꯨꯔꯗꯀꯣ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒ ꯗꯥꯒꯗ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯡꯅ ꯐꯪꯅꯅꯤꯡꯉꯦꯕ ꯑꯩꯁꯨ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯄ ꯂꯥꯏ ꯈꯨꯔꯨꯝꯁꯤꯀꯣ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯈꯥꯃꯦꯟ ꯀꯥꯂꯦꯟ ꯁꯣꯔꯤ ꯀꯥꯂꯦꯟ ꯃꯇꯝꯁꯤꯗ ꯑꯝꯇ ꯂꯥꯛꯎꯗꯅ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯝꯇ ꯑꯦꯜꯕꯤ ꯇꯧꯁꯤꯗꯅ ꯀꯥꯂꯦꯟꯒꯤꯅꯦ ꯁꯥꯔꯕ ꯅꯨꯡꯁꯥꯅꯦ ꯄꯨꯡ 12:30 ꯇꯥꯔꯛꯄꯗꯨꯒꯅꯦ ꯅꯨꯡꯊꯤꯟꯒꯤ ꯑꯌꯨꯛꯀꯤꯅꯦ ꯄꯨꯡ 12:30ꯗ ꯁꯥꯇꯤꯟ ꯈꯟꯗꯅ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯦꯜꯕꯤ ꯊꯥꯔꯛꯇꯣꯔꯤꯅꯤ
ꯑꯗꯒꯤ ꯁꯥꯟꯇꯤ ꯕꯂꯥꯅ ꯍꯥꯏꯕ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯅꯣꯏ ꯀꯁꯥꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯥꯟꯇꯤ ꯕꯂꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯂꯥꯛꯑꯣ ꯑꯗꯒꯤ ꯃꯉꯥꯜꯅ ꯇꯨꯝꯃꯒꯦ ꯇꯨꯝꯅꯤꯡꯉꯦ ꯅꯕꯨꯡ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯃꯉꯥꯜ ꯇꯨꯝꯃꯨꯔꯣ ꯑꯗꯒꯤ ꯁꯨꯔꯖꯅ 이바이 ꯑꯩꯁꯦ 이바이 이세 염따 ꯁꯛꯂꯛꯑꯣ 하에 이바이 나래 이세 ꯁꯛꯄ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯃꯉꯥꯜꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯐꯤꯖꯝ ꯊꯣꯏꯊꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯖꯣꯁꯤꯌꯥꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯌꯦ ꯖꯣꯁꯤꯌꯥ ꯈꯪꯗꯦ ꯂꯥꯛꯄꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯂꯥꯛꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯑꯗꯨꯝ ꯊꯥꯗꯣꯛꯅ ꯂꯥꯛꯄ ꯌꯥꯗꯕꯗꯣ ꯑꯗꯨꯗꯨꯅ ꯂꯥꯛꯄꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯇ꯭ꯔꯤꯑꯕꯀꯣ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤꯅꯀꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯉꯥꯜꯅ ꯆꯦ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜ ꯑꯗꯨꯒ ꯅꯥꯎꯆꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯐꯥꯔꯁꯇ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯒꯣ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯣꯛꯄ ꯂꯥꯛꯀꯦ ꯀꯩꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡꯅꯦ ꯍꯥꯏ ꯑꯣꯀꯦ 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 ꯈꯣꯡꯅ ꯂꯥꯛꯇꯣꯏꯅꯤ ꯈꯣꯡꯅ ꯀꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯡꯅ ꯂꯥꯛꯇꯣꯏꯅꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯅꯥꯎꯆꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ ꯅꯣꯏ ꯁꯨꯃꯥꯡꯅꯤꯀꯣ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄ꯭रिꯌꯪꯀꯥꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦ ꯑꯅꯨꯁꯦ ꯍꯥꯏ ꯆꯍꯤ 40 ꯌꯧꯗꯣꯔꯦꯀꯣ ꯑꯩ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯅꯥꯎꯆꯥꯅ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯌꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦꯅꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯄ꯭ꯔꯦꯝꯂꯇꯥ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯄ꯭ꯔꯦꯝꯂꯇꯥ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯑꯅꯨ ꯈꯨꯃꯟ ꯂꯥꯏꯚ ꯅꯕꯥꯅꯤꯒꯤ ꯗ꯭ꯌꯨꯠ ꯗꯥꯏꯂꯣꯛ ꯇꯧꯔꯕꯣ ꯗꯥꯏꯂꯣꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯣꯛꯁꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗꯒ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯄ ꯀꯥꯟꯗ ꯍꯥꯏꯌꯣ ꯑꯗꯨꯅꯦ ꯂꯥꯟꯁꯦ ꯊꯣꯏꯕꯤꯁꯅꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯀꯨꯝꯍꯩ ꯂꯥꯟꯁꯦ ꯂꯣꯏꯔꯅꯤ ꯂꯣꯏꯔꯀꯥꯟꯗ ꯀꯨꯝꯍꯩꯒ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯌꯦꯡꯉꯒ ꯂꯥꯛꯀꯅꯤꯀꯣ ꯑꯗꯒꯤ ꯅꯤꯁꯤꯀꯥꯟꯇꯅ ꯈꯨꯔꯝꯃꯛꯑꯦ ꯑꯗꯨꯒ ꯍꯥꯏ ꯅꯤꯁꯤꯀꯥꯟꯇ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯀꯣꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯃꯥ ꯀꯣꯃꯦꯟ ꯊꯥꯗꯣꯛꯃꯕꯣ ꯊꯣꯏꯊꯣꯏ ꯎꯍꯧꯗꯦ ꯑꯗꯒꯤꯅꯤ ꯀꯩꯕ ꯅꯥꯁꯤꯀꯥ ꯍꯨꯄꯤ ꯃꯧꯅ ꯀꯀꯥ ꯏꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯒꯤ ꯊꯣꯏꯊꯣꯏꯅ ꯑꯅꯨ ꯈꯨꯃꯟ ꯅꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯒꯣ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯦ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯣꯏꯊꯣꯏ ꯑꯁꯤꯗ LBCꯗ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯑꯩꯅ LBCꯗ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯊꯣꯛꯄ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯅ ꯈꯪꯗꯣꯏꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯁꯥꯔ ꯂꯥꯏꯚꯅ 20 ꯂꯥꯏꯛ ꯀꯀꯥ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯀꯁꯥꯔ ꯂꯥꯏꯚ ꯂꯥꯛꯑꯦ 20 ꯂꯥꯏꯛ 20 ꯂꯥꯏꯛ ꯀꯅꯥ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯌꯦꯡꯅ ꯇꯧꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯅꯦ ꯈꯪꯉꯨꯀꯣ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯁꯥꯔ ꯂꯥꯏꯠꯇꯨ ꯈꯨꯔꯝꯃꯤꯅꯤ ꯅꯪ ꯃꯈꯣꯏꯗ ꯄꯂꯥꯔꯕꯣꯟꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯤꯖꯇꯣ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯈꯥꯗ ꯍꯣꯔꯦ ꯀꯁꯥꯔ ꯂꯥꯏꯚ ꯑꯝꯇ ꯀꯟꯕꯤꯌꯨ ꯀꯁꯥꯔ ꯂꯥꯏꯚ ꯂꯥꯛꯑꯦ ꯀꯁꯥꯔ ꯂꯥꯏꯚꯀꯤ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯂꯥꯏꯚꯄꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯁꯥꯔ ꯂꯥꯏꯚꯀꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯐꯝꯗ ꯖꯍꯥꯠ ꯊꯣꯛꯄ ꯀꯩꯅꯣꯗꯅꯦ ꯀꯁꯥꯔ ꯂꯥꯏꯚꯅ ꯂꯣꯏꯅ ꯎꯠꯄꯅꯦꯕꯀꯣ ꯃꯥꯏ ꯆꯦꯅꯦꯜꯗ ꯀꯁꯥꯔ ꯂꯥꯏꯚ ꯀꯁꯥꯔ ꯗꯥꯏꯔꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯀꯁꯥꯔ ꯂꯥꯏꯚꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯕꯀꯣ ꯑꯗꯒꯤꯗꯤ ꯏꯔꯁꯥꯠꯅ ꯅꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯥꯁꯤꯀꯥ ꯍꯨꯏꯅ ꯊꯣꯏꯕꯤꯁꯅꯥ ꯁꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯏꯇꯩꯗꯤ ꯆꯍꯤ 53ꯒꯤ ꯄꯥꯈꯪꯅꯤ ꯅꯠꯇ꯭ꯔꯥ ꯆꯦꯅꯨ ꯆꯍꯤ 40 ꯌꯧꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯃꯥꯅꯦ ꯑꯩꯅ 40 ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯆꯍꯤ 53ꯒꯤ ꯄꯥꯈꯪꯅꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦꯅꯨ ꯉꯥ ꯆꯦꯅꯨ ꯀꯥꯏꯕ ꯅꯪꯒ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅꯔꯁ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯣ ꯄ꯭ꯔꯦꯝꯂꯇꯥ
ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯀꯁꯥ ꯂꯥꯏꯕꯅ ꯑꯣꯖꯥ ꯈꯨꯃꯟꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕꯁꯦ ꯃꯪꯀ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤꯍꯦ ꯅꯣꯏꯒꯤꯗꯤ ꯅꯥꯖꯤꯀꯥꯅ ꯑꯣ ꯐꯔꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯅꯥꯖꯤꯀꯥꯅ ꯍꯩꯃꯥ ꯀꯀꯥ ꯀꯀꯥ ꯇꯧꯔꯤꯗꯨꯅ ꯍꯥꯍꯥ ꯀꯀꯥ ꯇꯧꯔꯤꯗꯨꯅ ꯅꯣꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯔꯤꯆꯥꯔꯠꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯈꯤꯕꯅꯣ ꯍꯥꯏ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯁꯨꯔꯤꯌꯥ ꯁꯨꯔꯤꯌꯥ ꯅꯣꯖꯣꯏꯅ ꯊꯤꯔꯦꯍꯦ ꯂꯥꯏꯐꯇꯗꯤ ꯍꯥꯏꯌꯦ ꯊꯤꯍꯦ ꯂꯥꯏꯐꯇꯗꯤ ꯍꯥꯏ ꯊꯤꯕꯅꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯐꯖꯗꯕꯅꯦ ꯈꯨꯊꯤ ꯑꯃ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯀꯄꯣꯞꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯌꯦ ꯐꯥꯏꯟ ꯑꯗꯒꯤꯗꯤ ꯏꯅꯣꯁꯦꯟꯠ ꯕꯥꯔꯕꯅ ꯀꯩ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯀꯄꯣꯞꯅ ꯖꯥꯝ ꯑꯥꯏ ꯑꯦꯝ ꯐꯣꯔ ꯏꯟꯗꯤꯌꯥꯟ ꯀꯥꯏꯅꯒ ꯍꯤꯒꯠꯂꯛꯑꯦ ꯑꯗꯩ ꯅꯥꯎꯆꯥꯅ ꯗꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯂꯩꯀꯣ ꯍꯥꯏ ꯑꯣꯀꯦ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯤꯜꯂꯨꯀꯣ ꯑꯗꯩ ꯀꯁꯥ ꯂꯥꯏꯝꯅ ꯑꯣꯖꯥ ꯑꯩꯗꯤ ꯇꯣꯉꯥꯟꯀꯥꯟꯁꯤ ꯆꯥꯏꯌꯦ ꯇꯣꯉꯥꯟꯀꯥꯟꯁꯤ ꯍꯥꯎꯕꯅꯦ ꯑꯩ ꯇꯣꯉꯥꯟꯀꯥꯟ ꯌꯥꯝ ꯄꯥꯝꯖꯩ ꯐꯥꯒꯤ ꯇꯧꯅꯨ ꯑꯣꯖꯥ ꯇꯣꯉꯥꯟꯀꯥꯟꯗꯤꯁꯨ ꯃꯆꯟ ꯐꯔꯗꯤꯕ ꯑꯩ ꯑꯩꯁꯦ ꯈꯤꯇꯪ ꯅꯛꯁꯟꯒꯦ ꯑꯩ ꯃꯥꯡꯈꯤꯗꯣꯔꯦ ꯑꯩ ꯇꯣꯉꯥꯟꯀꯥꯟ ꯌꯥꯝ ꯄꯥꯝꯃꯦ ꯇꯣꯉꯥꯟꯀꯥꯟ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯦꯡꯈꯠꯂꯨꯕꯗ ꯗꯥꯕꯨꯡꯒꯤ ꯄꯣꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯣꯁꯤꯌꯥꯅ ꯑꯩꯁꯨ ꯅꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯀꯦ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯖꯣꯁꯤꯌꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯀꯣꯏꯔꯣꯀꯣ ꯑꯗꯩ ꯅꯥꯁꯤꯀꯥꯅ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧ ꯑꯣ ꯅꯪ ꯅꯃꯤꯡꯁꯦ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧꯔꯣ ꯑꯩ ꯉꯁꯥꯏꯗꯩ ꯅꯥꯁꯤꯀꯥ ꯑꯗꯒꯤꯗꯤ ꯃꯣꯍꯝꯃꯗꯅ ꯀꯩ ꯍꯥꯏꯕ ꯋꯤꯁ ꯄ꯭ꯂꯦꯁ ꯏꯁ ꯗꯤꯁ ꯍꯥꯏ ꯗꯥ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁꯀ ꯍꯩꯇꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯐꯃꯨꯡꯗ ꯂꯩ ꯑꯗꯒꯤꯗꯤ ꯏꯃꯥ ꯒꯦꯃꯤꯡꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕꯤ ꯗꯗꯥ ꯏꯕꯨꯡ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯦ ꯂꯥꯛꯅꯤꯡꯉꯦ ꯏꯆꯦ ꯍꯣꯏꯗ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯀꯁꯥꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩ ꯏꯃꯥꯒꯤ ꯑꯝꯇ ꯄꯥꯕꯤꯌꯣ ꯑꯩꯒꯤ ꯀꯣꯃꯦꯟꯁꯨ ꯍꯥꯏꯌꯦ ꯄꯥꯔꯦ ꯑꯗꯨꯒ ꯆꯦ ꯁꯤ ꯑꯩꯗꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯏꯇꯩ ꯑꯌꯨꯁꯤ ꯁꯨꯟꯕꯤꯌꯣ ꯑꯝꯇ ꯑꯉꯥꯡꯗꯣ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯌꯥꯎꯍꯟꯒꯅꯨ ꯆꯦꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯇꯨꯝꯂꯒꯕ ꯑꯗꯒꯤꯗꯤ ꯃꯥꯏ ꯏꯆꯥꯅꯨꯄꯤ ꯅꯥꯎꯆꯥꯅ ꯅꯃꯥ ꯀꯩ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯇꯣꯉꯥꯟꯀꯥꯟꯁꯤ ꯀꯩꯅꯣ ꯂꯥꯛꯂꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯨꯝꯂꯒꯕ ꯀꯩ ꯍꯥꯏꯕ ꯃꯥꯏ ꯕꯣꯏ ꯈꯪꯍꯜꯂꯨꯗꯅ ꯍꯥꯏ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯀꯃꯥꯏꯅ ꯄꯥꯕ ꯌꯥꯗ꯭ꯔꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯣꯏ ꯂꯥꯛꯂꯅꯤ ꯃꯐꯝ ꯃꯆꯥꯁꯤꯕꯣ ꯑꯉꯥꯡ ꯁꯨꯃꯤꯅꯤ ꯑꯗ ꯏꯃꯥ ꯒꯦꯃꯤꯡꯅ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯅꯤ ꯀꯥꯏꯅ ꯇꯨꯝꯂꯒꯕ ꯃꯥꯏ ꯑꯗꯒꯤꯗꯤ ꯏꯃꯥ ꯗꯣꯇꯔ ꯒꯦꯃꯤꯡꯅ ꯀꯩ ꯍꯥꯏꯕ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯏꯆꯦ ꯍꯣꯏꯁꯦ ꯂꯥꯛꯂꯅꯤ ꯀꯋꯥꯏꯗꯅꯣ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯅꯦ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯣꯍꯝꯃꯗ ꯀꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯃꯣꯍꯝꯃꯗꯅ which language you are speak ꯍꯥꯏꯌꯦꯀꯣ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩ ꯀꯁꯥꯔ ꯂꯥꯏꯕꯅ ꯑꯣꯖꯥ ꯈꯨꯃꯟ ꯀꯤ ꯖꯣꯏ ꯍꯣ ꯍꯥꯏ ꯅꯣꯏꯒꯤꯗꯤ ꯌꯦꯡꯈꯣꯝ ꯇꯣꯝꯕꯅ ꯏꯆꯟ ꯑꯅꯨ ꯄꯣꯏꯂꯥꯄꯨꯜ ꯕꯖꯥꯔꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯆꯍꯤ 10 ꯐꯥꯔꯦ ꯂꯥꯛꯇꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯇ ꯎꯠꯂꯛꯑꯣ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯌꯦ ꯄꯣꯏꯂꯥꯄꯨꯜ ꯕꯖꯥꯔꯁꯦ ꯆꯠꯂꯦ ꯃꯃꯥꯡꯗꯁꯨ ꯆꯠꯄꯒꯤ ꯎꯠꯈꯤꯕꯅꯦꯕꯀꯣ ꯄꯣꯏꯂꯥꯄꯨꯜ ꯕꯖꯥꯔ ꯍꯟꯗꯛꯁꯨ ꯆꯠꯀꯅꯤ ꯄꯣꯏꯂꯥꯄꯨꯜꯗ ꯍꯣꯏꯔꯥꯡ ꯆꯠꯂꯨꯕꯗꯣ ꯑꯩꯒꯤ ꯔꯣꯃꯤꯒꯤꯗ ꯆꯠꯂꯨꯕꯗꯣ ꯑꯩ ꯄꯥꯔꯂꯔꯗ ꯆꯠꯄꯒꯤ ꯄꯣꯏꯂꯥꯄꯨꯜꯗ ꯆꯠꯂꯒ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯒꯁꯨ ꯕꯖꯥꯔ ꯎꯠꯈꯤꯕꯅꯦ ꯄꯣꯏꯂꯥꯄꯨꯜ ꯆꯠꯄꯒꯤ ꯍꯥꯏꯔꯛꯀꯅꯨ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯤ ꯃꯊꯪꯗ ꯆꯠꯄꯗ ꯑꯃꯨꯛ ꯄꯣꯏꯂꯥꯄꯨꯜ ꯕꯖꯥꯔ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯦ ꯄꯨꯁꯄꯥꯅ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯃꯥꯏ ꯃꯆꯤꯟꯁꯦ ꯍꯥꯏꯉꯩ ꯊꯣꯛꯄꯅꯤ ꯏꯕꯦꯝꯃ ꯅꯪ ꯅꯇꯩꯁꯦ ꯀꯁꯥꯔ ꯂꯥꯏꯕꯅ ꯃꯥ ꯏꯆꯥꯅꯨꯄꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯉꯥꯡ ꯁꯨꯝꯕꯗ ꯏꯅꯝꯃ ꯁꯥꯎꯒꯦ ꯇꯧꯔꯦꯀꯣ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯒꯤ ꯍꯥꯏ
ꯑꯗꯒꯤꯗꯤ ꯁꯤꯔꯥꯝ ꯔꯣꯃꯤꯇꯥ ꯆꯅꯨꯅ ꯆꯦ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯔꯣꯃꯤꯇꯥ ꯖꯥꯡꯈꯩꯗꯒꯤ ꯇꯝꯗꯣꯏ ꯇꯥꯕ ꯔꯣꯃꯤꯇꯥ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯆꯍꯤꯁꯦ ꯃꯤꯅꯅꯦ ꯑꯝꯇ ꯍꯥꯏꯕ ꯉꯝꯗꯦꯕ ꯅꯪꯕꯨ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯉꯁꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯁꯨ ꯄꯦꯟꯗꯦ ꯏꯆꯦꯒ ꯗꯗꯥꯒꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯗꯗꯥꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯂꯣꯟꯅ ꯂꯩꯔꯁꯨ ꯂꯥꯞꯅ ꯂꯩꯔꯁꯨ ꯂꯩꯔꯁꯨ ꯏ ꯃꯔꯤꯗꯤ ꯑꯃꯠꯇꯅꯦ ꯃꯥꯅꯦꯀꯣ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯃꯥ ꯏꯆꯥ ꯉꯛꯇꯅꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯤꯔꯥꯝ ꯔꯣꯃꯤꯇꯥ ꯆꯔꯨꯅ 23 ꯍꯥꯏ ꯑꯣ ꯃꯥꯏ ꯒॉड ꯆꯍꯤ 23 ꯁꯨꯔꯦ ꯑꯩꯁꯦ ꯗꯥ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯀꯨꯟꯍꯨꯝꯗꯣꯏꯗꯁꯨ ꯌꯥꯏꯌꯦ ꯆꯍꯤ ꯇꯔꯥꯍꯨꯝꯗꯣꯏꯗ ꯕꯥꯔꯤꯁꯤ ꯅꯣꯏꯗꯤ ꯀꯨꯟꯍꯨꯝꯗꯣꯏ ꯕꯥꯔꯦ ꯀꯥꯏ 37 ꯌꯧꯔꯦ 37 ꯔꯣꯃꯤꯇꯥ ꯅꯪꯅ ꯆꯍꯤ ꯀꯨꯟꯍꯨꯝꯗꯣꯏ ꯍꯥꯏꯔꯛꯇꯅ ꯑꯩ ꯑꯃꯨꯛ ꯅꯧꯊꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯍꯤ ꯀꯨꯟꯍꯨꯝꯗꯣꯏꯗ ꯃꯌꯨꯝ ꯄꯥꯜꯂꯛꯏꯅꯦ ꯃꯥꯒꯤ ꯑꯗꯨꯒ ꯂꯩꯃꯍꯜ ꯍꯤꯖꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯒ ꯀꯩꯕ ꯐꯟꯗꯔ ꯀꯩꯅꯣꯁꯦ ꯑꯩ ꯃꯃꯤꯡ ꯁꯥꯡꯕ ꯀꯩꯅꯣ ꯏꯔꯦ ꯀꯩꯅꯣ ꯁꯥꯡꯃꯟꯒꯤꯅ ꯑꯩ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯅꯦꯠꯅ ꯆꯦꯒꯤ ꯏꯆꯥ ꯀꯌꯥ ꯁꯨꯕꯅꯣ ꯍꯥꯏ ꯑꯩꯒꯤ ꯑꯉꯥꯡ 2 ꯁꯨꯔꯦ ꯀꯃꯦꯟꯁꯦ ꯄꯤꯗꯤ ꯃꯃꯤꯡꯒꯤꯅꯤ ꯑꯩ ꯑꯉꯥꯡ 2 ꯁꯨꯔꯦꯀꯣ ꯏꯆꯥꯅꯤꯄꯥ ꯀ꯭ꯂꯥꯁ 10ꯗ ꯇꯝꯃꯦ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 4ꯗ ꯇꯝꯃꯦ ꯍꯟꯗꯛꯁꯦꯀꯣ ꯑꯗꯣ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯑꯉꯥꯡ 2 ꯁꯨꯕ ꯃꯥꯟꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥꯅ ꯀ꯭ꯂꯥꯁ 10ꯗ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 4ꯗ ꯏꯋꯥꯅ ꯀ꯭ꯂꯥꯁ 5ꯗ ꯑꯩ ꯑꯦꯗꯃꯤꯁꯟ ꯂꯧꯔꯤꯃꯤ ꯅꯔꯁꯔꯤꯗ ꯅꯪ 5ꯗ ꯀꯥꯔꯤꯕꯣ ꯅꯪ ꯑꯦꯗꯃꯤꯁꯟ ꯂꯧꯔꯤꯅꯤꯌꯦ ABC ꯄꯥꯔꯕꯣ ꯄꯥꯔꯛꯀꯦ A for Anu, B for Boom, ꯑꯇꯩ ꯐꯥꯗ꯭ꯔꯦ C for Sigera, D for Dum Dum Laugera. ꯇꯨꯀꯠꯆꯩꯌꯦ ꯅꯪꯒꯤ ꯀꯁꯥꯔ ꯂꯥꯏꯅ ꯆꯍꯤ 38 ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯀꯁꯥꯔ ꯂꯥꯏꯕ꯭ꯔꯣ ꯆꯍꯤ 38 ꯅꯠꯇꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ 22ꯒꯤ ꯂꯩꯁꯥꯕꯤꯅꯦ ꯍꯦꯛ ꯍꯥꯏꯖꯤꯟꯂꯨ ꯍꯅꯨꯔꯦ ꯍꯥꯏꯒꯅꯨ ꯍꯥꯏꯌꯦ ꯑꯩ ꯍꯥꯏꯖꯤꯟꯕ ꯍꯩꯇꯦ ꯃꯆꯤꯟ ꯊꯤꯕ ꯋꯥꯁꯦ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯑꯦꯛꯖꯦꯛꯅꯤ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯣꯏꯅ ꯅꯆꯦ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯏꯕ ꯂꯥꯛꯑꯣ ꯏꯔꯥꯡ ꯐꯔꯀꯥꯟꯗ ꯍꯣꯏ ꯂꯥꯛꯀꯅꯤ ꯏꯔꯥꯡꯁꯤꯗ ꯐꯕ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯐꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯐꯔꯒ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛꯇꯣ ꯑꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯝꯇ ꯑꯣꯏꯕ ꯉꯝꯗꯦꯕ ꯑꯁꯤꯒꯅꯤ ꯊꯋꯥꯏ ꯆꯥꯛꯏꯁꯦ ꯌꯥꯝꯅ ꯑꯗꯩ ꯄꯨꯁꯄꯥꯅ ꯑꯩꯅ ꯆꯦꯒꯤ LB ꯅꯨꯡꯇꯤꯒꯤ ꯊꯥꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯃꯦ ꯑꯃ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏꯗ ꯇꯥꯕ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯌꯦ ꯑꯣꯏꯃꯣ ꯄꯨꯁꯄꯥꯅ ꯑꯁꯤꯃꯛꯀꯤ ꯅꯪ ꯊꯝꯃꯤꯔꯣ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯅꯆꯦ ꯍꯣꯏ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯆꯦꯒ ꯅꯇꯩꯒꯁꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯆꯦ ꯑꯅꯨꯒꯤ ꯆꯍꯤ 37 ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯤꯔꯥꯝ ꯔꯣꯃꯤꯇꯥꯅ ꯆꯦ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯑꯣꯀꯦ ꯔꯣꯃꯤꯇꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀ꯭ꯂꯥꯁ 5 ꯑꯣ ꯃꯥꯏ ꯒꯣꯗ ꯍꯥꯏ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯗꯤꯄꯤꯀꯥ ꯗꯦꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯗꯤꯄꯤꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯏꯃꯥ ꯒꯦꯃꯤꯡꯅ ꯏꯆꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯀꯩ ꯍꯥꯏꯕ ꯁꯣꯏꯖꯤꯟꯒ ꯉꯄꯥꯏꯒ ꯊꯣꯡꯂꯒ ꯆꯥꯔꯒꯣ ꯌꯦꯡꯗꯣꯏ ꯉꯥꯏꯔꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯏꯃꯥ ꯒꯦꯃꯤꯡ ꯁꯣꯏꯖꯤꯟꯒ ꯁꯣꯏꯖꯤꯟꯒ ꯉꯄꯥꯏꯒ ꯊꯣꯡꯕꯁꯦ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯇꯥꯖꯔꯤꯀꯣ ꯗꯣ ꯊꯣꯡꯉꯒꯗꯤ ꯆꯥꯔꯛꯀꯦ ꯁꯣꯏꯗꯅ ꯄꯨꯁꯄꯥꯅ ꯀꯅꯥꯒꯤ ꯗꯤꯁꯀꯁꯟ ꯇꯧꯈ꯭ꯔꯦ इतई है अदगिदी फुंड्रेमयुम जुनेटना चेना तामोसी फारगा लौबा माली तामोसी इपंग पंगजई है ꯃꯇꯥꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣ ꯑꯩꯅꯅꯦ ꯁꯤꯡꯕꯗꯒꯤ ꯃꯥ ꯂꯧꯔꯤꯕ ꯃꯥ ꯂꯧꯕꯗꯒꯤꯅꯦ ꯑꯩꯁꯦ ꯄꯪꯉꯔꯦ ꯑꯩꯅ ꯍꯥꯟꯅ ꯁꯤꯡꯉꯝꯃꯦꯕ ꯑꯩꯅ ꯁꯤꯡꯕꯗꯒꯤ ꯃꯥꯅ ꯄꯪꯕꯗꯒꯤ ꯑꯩꯉꯣꯟꯗ ꯂꯩꯕꯅꯦꯕ
ꯑꯗꯨ ꯃꯥ ꯂꯧꯔꯨꯕꯗ ꯑꯩꯕꯨ ꯄꯪꯉꯦ ꯀꯃꯥꯏꯅ ꯈꯪꯉꯕ ꯍꯧꯖꯤꯛꯁꯨꯅꯦ ꯄꯪꯗꯒꯔꯦ ꯗꯥꯅ ꯑꯩꯁꯦ ꯐꯥꯔꯒ ꯂꯧꯕ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯂꯧꯔꯕ ꯀꯥꯟꯗꯅꯦ ꯑꯃꯨꯛ ꯈꯣꯏꯗꯥꯁꯦ ꯄꯪꯊꯈ꯭ꯔꯕ ꯑꯇꯩ ꯄꯥꯎꯈꯨꯝ ꯂꯩꯇꯦꯀꯣ ꯑꯗꯒꯤꯗꯤ ꯖꯌꯥꯔꯥꯅꯤꯅ ꯍꯥꯏꯕ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯖꯌꯥꯔꯥꯅꯤ ꯉꯁꯤ ꯀꯩꯅꯣ ꯆꯥꯏꯌꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯄꯨꯁꯄꯥꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯀꯦ ꯍꯣꯔꯦꯟ ꯑꯁꯦꯡꯕꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯋꯦ ꯍꯥꯏ ꯑꯣꯀꯦ ꯊꯥꯔꯛꯑꯣ ꯄꯨꯁꯄꯥ ꯗꯤꯄꯤꯀꯥ ꯗꯦꯕꯤꯅ ꯍꯥꯏ ꯏꯃꯥꯒꯤ ꯃꯤꯡꯅ ꯑꯩꯈꯣꯏ ꯗꯗꯥ ꯃꯩꯄꯥꯛꯄꯤ ꯈꯨꯃꯟꯒ ꯃꯥꯟꯅꯩꯌꯦ ꯍꯥꯏꯐꯦꯠ ꯗꯗꯥꯁꯦ ꯍꯥꯏ ꯃꯥꯟꯅꯕꯅꯦ ꯑꯗꯣ ꯃꯩꯀꯥꯄꯤ ꯈꯨꯃꯟꯒꯤ ꯑꯦꯛꯇꯤꯡꯁꯨ ꯍꯩꯕꯅꯦ ꯑꯝꯇ ꯇꯧꯔꯣꯅꯦ ꯃꯩꯀꯥꯄꯤ ꯈꯨꯃꯟꯒꯤ ꯑꯦꯛꯇꯤꯡꯗꯣ ꯑꯗꯨꯒ ꯄꯨꯁꯄꯥꯔꯥꯅꯤ ꯑꯣꯏꯅꯥꯝꯅ ꯆꯦ ꯅꯪꯅ ꯄꯦꯟꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯛꯏꯌꯦꯕꯀꯣ ꯑꯩꯗꯤ ꯑꯦꯜꯕꯤꯅꯤ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯅꯤꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜꯗꯒ ꯅꯣꯛꯄ ꯈꯣꯠꯄ ꯍꯩꯖꯗꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯉꯥꯡꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯉꯤꯅꯤ ꯌꯨꯝꯗ ꯅꯣꯛꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯛꯏꯅꯤꯀꯣ ꯑꯩꯉꯣꯟꯗ ꯁꯦꯝꯖꯤꯟꯕ ꯁꯥꯖꯟꯕꯗꯣ ꯍꯩꯇꯦꯕ ꯑꯩ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯈꯨꯅꯣꯛꯁꯤꯅꯦ ꯉꯥꯎꯔꯤꯁꯦ ꯅꯣꯛꯅꯤꯡꯕ ꯋꯥ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯛꯄ ꯈꯛꯅ ꯃꯤ ꯃꯌꯥꯝ ꯅꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯦꯅꯦꯗꯤꯅ ꯍꯥꯏ ꯏꯌꯥꯝꯕ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯀꯦꯅꯦꯗꯤ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯑꯗꯨꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕꯗꯨꯅ ꯉꯁꯤꯁꯦ ꯀꯩꯅꯣ ꯊꯣꯡꯉꯦ ꯀꯔꯤ ꯍꯥꯏꯒꯤꯅꯦ ꯄꯣꯡ ꯃꯥꯟꯕ ꯑꯗꯨꯒ ꯄꯨꯂꯩ ꯁꯤꯔꯥꯝ ꯔꯣꯃꯤꯇꯥꯅ ꯅꯣꯛꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯕ ꯂꯩꯃꯍꯜ ꯍꯤꯖꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯕ ꯅꯨꯡꯁꯤꯕꯅ ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ ꯅꯨꯡꯁꯤꯕꯅ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯦ ꯗꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯁꯨ ꯅꯣꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯅ ꯁꯨ ꯅꯣꯝꯃꯒ ꯅꯣꯡꯃ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯁꯦꯝꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯃꯣꯏꯗ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯐꯪꯖꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯌꯦꯡ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯅꯤ ꯑꯩꯈꯣꯏꯅ ꯁꯨ ꯆꯠꯂꯤꯁꯤꯁꯨꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯁꯤ ꯍꯔꯥꯎꯏꯀꯣ ꯀꯗꯥꯏ ꯆꯠꯈꯔꯦ ꯀꯦꯅꯦꯗꯤꯅ ꯍꯥꯏ ꯌꯨꯝꯗ ꯂꯩꯌꯦ ꯍꯥꯏꯌꯦ ꯀꯦꯅꯦꯗꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯌꯦ ꯁꯨꯇꯤ ꯂꯥꯛꯏꯔꯅ ꯄꯨꯁꯄꯥꯅ SMS ꯆꯣꯡꯈ꯭ꯔꯦ ꯄꯥꯕꯗ ꯍꯥꯏ ꯑꯠꯆꯥ ꯆꯣꯡꯈ꯭ꯔꯕꯅꯦ ꯑꯩ ꯎꯍꯧꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯔꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯔꯝ ꯃꯣꯛꯄꯤ ꯃꯃꯧꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗꯦ ꯁꯤꯗ ꯂꯩꯌꯦ ꯃꯄꯥꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯃꯄꯥꯗ ꯑꯣꯏꯅꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗꯅꯦ ꯀꯟꯅ ꯀꯦꯅꯦꯗꯤꯅ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯐꯨꯔꯤ ꯆꯦꯜꯂꯤ ꯀꯣꯏꯔꯒꯣ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯚ ꯊꯥꯕ ꯌꯥꯎꯒꯦ ꯂꯥꯛꯑꯣ ꯀꯦꯅꯦꯗꯤ ꯏꯅꯛ ꯅꯛ ꯂꯩꯕꯅꯤꯅ ꯀꯦꯅꯦꯗꯤ ꯁꯅꯥꯏꯗ ꯅꯠꯇ꯭ꯔꯣ ꯀꯦꯅꯦꯗꯤ ꯃꯩꯃꯥꯟꯒꯤꯗꯨꯅ ꯐꯅꯤ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯅꯥꯒꯤ ꯗꯤꯁꯀꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯣ ꯏꯇꯩꯗꯣ ꯀꯅꯥꯒꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯤ ꯈꯪꯉꯤ ꯈꯪꯗ꯭ꯔꯦ ꯑꯦꯅꯦꯅ ꯍꯤꯞꯅ ꯆꯥꯔꯤꯗꯨꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯏꯅꯥꯎꯕꯨ ꯍꯥꯏꯌꯦ ꯑꯩ ꯅꯍꯥꯟꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯈꯣꯡ ꯍꯥꯝꯗꯅꯅꯦ ꯈꯣꯡ ꯍꯥꯝꯗꯅ ꯊꯕꯛꯁꯨ ꯐꯤ ꯇꯨꯕꯒꯤ ꯊꯕꯛ ꯀꯟꯕꯒ ꯈꯣꯡ ꯍꯥꯝꯗꯕꯒ ꯄꯥꯁꯜꯂꯒ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯤꯞꯊꯔꯒ ꯁꯦ ꯄꯥꯟꯕꯗꯣ ꯅꯪꯅ ꯐꯝꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯑꯗꯨꯒꯩꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯧꯋꯤꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯂꯧꯖꯔꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯍꯜꯂꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯄꯨꯁꯄꯥꯔꯥꯅꯤꯅ ꯆꯦ ꯅꯪꯒꯤ ꯍꯤꯞꯄꯒ ꯀꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯆꯦ ꯅꯪꯒꯤ ꯍꯤꯞꯄꯒ ꯆꯥꯛ ꯆꯥꯕꯒꯤ ꯉꯁꯥꯏ ꯕ꯭ꯂꯣꯛ
थागꯠꯂꯛꯄꯗꯣ नाबा फरबो नाबा फरे केनेडीना हा हा लाउनोखरे पुष्पाना मॉस्किटो डिस्कशन तौखरे हाइबा कनागी हाइबा नत्ते हाइबा हाइ ओके ओके अदगिदी नाउचाना कांग हाइबने पुष्पा गिदो हाइ ओ अदगी कांगी डिस्कशन ओ मोमी बेगमना इचे से मुबांग याम इचे से मबुक याम फगदब माले यामनसु नुंसिये चाक चारबो हाय चारे चारे अदुगा नावचाना कांग हाइबने असि पारेको थुबिसनाना इनमा हानगी दुमाइना लेहल्लो अमता याद्रे हक्चांगदो येंगागा कंगलिबा यांगना कंगलिबा हानगिदो ओइद्रे अदुने यांग कंगबने स्माइल याम कुपसलेबा नोन खंदे दे मॉडल गुम न मॉडल ममाई कोफन बा होरी मी ए मॉडल दे माई कोफन बुबु लाउ दो दे मॉडल लाई दो ममाई साई को पगाई दे चंदो गा स्टाइल दो गा हिंचत पदा मा चंदो को हल से दो मिनट ना दो ने के नो अदगिदी मीनाक्षी मसक कꯩꯅꯣꯝ ꯇꯧꯔꯝꯃꯤ ꯑꯗꯩ ꯃꯤꯅꯥꯛꯁꯤꯅ ꯆꯦ ꯅꯨ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯀꯣ ꯍꯥꯏꯌꯦ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝ ꯊꯥꯡꯒꯠꯂꯛꯀꯦ ꯃꯌꯥꯝ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯔꯕꯅꯤ 1 hour ꯐꯥꯗꯣꯔꯦꯀꯣ ꯁꯤꯐꯧꯇꯪꯗꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ 1 hour ꯐꯥꯕꯒ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦꯕ ꯑꯗꯒꯤꯗꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯅꯦꯠꯅ ꯆꯦ ꯇꯥꯃꯣ ꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯀꯌꯥꯝ ꯀꯣꯏꯔꯝꯕꯅꯣ ꯑꯝꯇ ꯍꯪ ꯆꯦꯅ ꯀꯌꯥ ꯁꯨꯕꯗ ꯇꯥꯔꯒꯦ ꯂꯧꯔꯤꯕꯅꯣ ꯍꯪꯉꯨ ꯑꯝꯇ ꯆꯦ ꯍꯥꯏ ꯀꯌꯥ ꯁꯨꯕꯅꯣ ꯏꯁꯦ ꯅꯪ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯅꯔꯝꯒꯦ कोने तो दे जानते थे तेरे कतने ꯑꯩꯅ ꯀꯌꯥ ꯁꯨꯕꯤ तेरे चुबी 9 ꯁꯨꯕꯤꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ कौन कौन चुबी ꯃꯃꯥꯡꯗ ꯍꯥꯏ ꯀꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ तेरा हिंगा खरे बोंगा ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯗꯤ ꯑꯩꯁꯤ 9 ꯁꯨꯕꯤꯅꯦ ꯍꯥꯏꯅ ओके ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯨꯗꯤ 9 ꯁꯨꯕꯤꯅꯤ ꯀꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯨꯗꯤ ए खाओ ꯅꯪꯁꯦ ꯅꯀꯣꯛ ꯌꯥꯗꯦ ꯏꯕꯨꯡꯉꯣ कोई ना जाते ꯑꯩꯁꯦ 9 ꯁꯨꯕꯤꯅꯤ अदुगा सुदीता सनाना चाक चारबो हाय सुदीता चाक चारे श्रीधर का बिंदु ने लो सुदीता नंग कमेंट जे सिना लोइ राय कोइ दाना बा पकासे ने थबि सनाना मॉडलर साबदा इनमा यांग कंगली सिदी दाबु माय अदुने थबि सना यांग कंगे आइसु कैमरा मांगदगा थोलक तल्लेबा सक थिजलेबा यामना को यांग से कंहनबदगी दे पुष्पाना चेगी मनिंगदा अमुक कौबा इतै अमा लैरे है चेगी मनिंगदा मकु कौबा इतै अमा लैरे अदै थैबिसनाना अमुक फुनरकनुको एक्स मसिंग थीबदा है अदगी विद्यावतीना चेनु वीडियो अमा येंगबने नोकपदा सिरदा अैगी हिप्पगा साबैदुरा फिबम कायबनी बोय मदैदुदा अदुगा पुष्पाना नमितका लोय कैबा लाउथोखरे हाय अैगी मिरु लाउथि हाइसे पुष्पा ओखोय दागिरो मा दा कमाय थोइबा नमि लाउथोखबा पुष्पाना उरिने ओय नोइ दागी मम्मी चिदनी उरिजे सादर ना भाई ये चपिजाऊ लागत्री वो चपाइदी ब्लर चटपा माइन तौरिबा लादी लाए ओइ मा किबु किजे मसे जे कोइ दाम से कैनो ने आई तो भाई तेरा मदी नंग लई आई कोन लई केतरा लैरोय किजे कैमरा ममांगदा थोक गायबा कैमरा ममांगदा थोक्तबदी तौनु चाखुम चखोम नमना गा चारगो चाकतो अदुना नोइहनसे हाय अदुने इन मुबांग तौबने साक चाक हिनु थनबगी को तो मुबांग तौलगसु अदुम चाबा यादे अदगी मीनाक्षीना चेनु नोइ दादा याम फनी ओइ वीडियो याम नुंगाई बेस्ट ऑफ लक हाय थैंक यू सो मच मीनाक्षी अदुगा थोइबिसनाना हौजी कान से पेले ना कायबा
ꯄꯦꯜꯂꯤꯅꯗꯕ ꯑꯩ ꯐꯥꯎ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯅꯥꯗꯕ ꯏꯕꯣꯏ ꯅꯥꯗꯕ ꯑꯩ ꯐꯥꯎ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯀꯥꯂꯦꯟꯁꯦ ꯄꯦꯜꯂꯦ ꯀꯦꯝ ꯍꯥꯎꯇꯦ ꯊꯕꯤꯗꯤ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯆꯦꯅꯨ ꯏꯇꯩꯅ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯌꯤꯡꯕꯤ ꯀꯩꯅꯣ ꯑꯁꯥꯡꯕꯝ ꯀꯩꯅꯣꯅ ꯁꯥꯝꯆꯟꯅ ꯅꯣꯏ ꯑꯅꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯊꯥꯡꯒꯠꯂꯛꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯛꯀꯦ ꯄꯥꯎꯅꯝ ꯔꯣꯁꯟ ꯕ꯭ꯂꯣꯛꯅ ꯀꯩ ꯍꯥꯏꯕ ꯎꯏꯔꯨꯝ ꯇꯧꯔꯦ ꯆꯦꯁꯦ ꯍꯥꯏꯌꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯩꯅꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦꯜꯕꯤꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯀꯣ 1 hour ꯐꯥꯈ꯭ꯔꯦ 1 hour ꯍꯦꯜꯂꯦꯀꯣ ꯃꯌꯥꯝ ꯕꯕꯥꯏ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯝ ꯆꯥꯔꯨꯗ꯭ꯔꯒ ꯈꯪꯆꯥ ꯆꯥꯕꯗꯣ ꯃꯌꯥꯝ ꯆꯥꯕ ꯌꯥꯔꯣꯏꯌꯦ ꯇꯞꯅ ꯆꯥꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯌꯥꯡꯅ ꯍꯛꯆꯥꯡꯁꯦ ꯐꯍꯟꯒꯦ ꯆꯥꯔꯒꯀꯣ ꯑꯩꯁꯨ ꯌꯥꯡ ꯈꯪꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥꯏꯁꯦ ꯄꯥꯔꯒ ꯏꯊꯤ ꯊꯤꯖꯤꯜꯂꯒꯀꯣ ꯇꯜꯂꯦꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯔꯗ꯭ꯔꯣ ꯍꯥꯏꯔ ꯂꯣꯏꯔꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯛꯑꯣ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯃꯊꯪ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯦꯜꯕꯤꯁꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯆꯦꯅꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯕꯥꯏ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯕꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯄꯨꯁꯄꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯣꯏꯅꯝꯅ ꯁꯛꯀꯁꯦ ꯈꯔ ꯑꯊꯤꯕꯁꯤꯒ ꯑꯊꯤꯕꯗ ꯅꯝꯁꯤꯟꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯕ ꯇꯧꯔꯤꯁꯦ ꯀꯃꯦꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯑꯁꯤꯒ ꯑꯩ ꯌꯦꯡꯍꯧꯒꯦ ꯇꯧꯅꯤ ꯁꯤ ꯈꯨꯝꯃꯨꯁꯦ ꯁꯤ ꯈꯨꯝꯃꯨꯁꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯁꯤꯜꯂꯣ ꯌꯦꯡꯈꯣꯝ ꯇꯣꯝꯕꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯂꯚ ꯌꯨ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯄꯨꯁꯄꯥ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯋꯥꯆꯞꯇ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯈ꯭ꯔꯕꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯄꯨꯁꯄꯥ ꯕꯕꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯒ ꯑꯗꯨꯗꯤ ꯌꯦꯡ ꯂꯩꯔ ꯂꯣꯏꯁꯤꯜꯂꯣ ꯈꯜꯂꯨ ꯃꯤ